ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯆꯜ ꯈꯔꯁꯦ ꯍꯥꯞꯆꯔꯒ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯖꯔꯤꯕ ꯃꯦꯒꯤꯁꯤꯒ ꯇꯧꯔꯒ ꯕꯣꯔꯥ ꯍꯧꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯔꯒ ꯑꯗꯨꯒ ꯆꯉꯥꯡꯗ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯜꯂꯒ ꯆꯥꯕꯁꯦ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯑꯗꯨꯅ ꯁꯤ ꯑꯝꯇ ꯍꯧꯅꯕ ꯁꯦꯝꯖ ꯁꯥꯖꯔꯛꯈꯤꯒꯦ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯃꯦꯒꯤꯁꯤꯗ ꯕꯦꯁꯟ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯀꯣꯔꯟꯐ꯭ꯂꯣꯔ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯀꯣꯕꯤ ꯑꯁꯣꯏꯕ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯆꯅꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯃꯦꯒꯤ ꯃꯁꯥꯂꯥ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯌꯥꯝꯗꯤ ꯍꯥꯞꯆꯤꯜꯂꯣꯏꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯆꯨ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯊꯨꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯝꯇ ꯇꯣꯠꯈꯥꯏꯖꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯖꯔꯦ ꯕꯣꯔꯥ ꯊꯥꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯑꯝꯇ ꯊꯥꯖꯔꯒ ꯃꯊꯪ ꯑꯩ ꯍꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯣꯟꯅ ꯂꯣꯏꯔꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯇꯨꯁꯤꯡꯉꯩꯗꯤ ꯍꯧꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯃꯦꯒꯤ ꯍꯥꯞꯄꯒꯤ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥꯗꯣ ꯑꯗꯨꯒ ꯒꯦꯝ ꯒꯦꯝ ꯂꯥꯎꯔꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯦ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯑꯀꯥꯟꯗꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯗꯒ ꯆꯉꯥꯡꯗ ꯆꯝꯄ꯭ꯔꯥꯒ ꯁꯨꯝꯖꯤꯜꯂꯒ ꯁꯤꯒ ꯊꯛꯑꯒ ꯆꯥꯕꯗꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯗꯨ ꯁꯤꯗꯁꯨ ꯈꯔ ꯍꯧꯖꯔꯤ ꯑꯗꯣ ꯈꯔꯒ ꯑꯃꯨꯛ ꯍꯧꯔꯛꯈꯤꯅꯤ ꯑꯗꯣ ꯀꯣꯟꯅ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯖꯔꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ